Channel asina mayambu amukka suhana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Hai mama, ngasidi sakra nga lauko. Laurang suba si kumsi sahidi, isa si pangsok ta sok taine he. Aha, chale, jamput amaya ho lauko. Itaw, laomi. Nang ngay na ay kuidok pagkaw sa honging yasing ba? Tabak abat na hindi ba siya? Asumda mo doon na halam mo di, kiki kaam doon na, purok sumda lo naman nimi. Laki, siya yun na kayam kansa siya ino, siya nung ngay rin. Kayo no kang dimi, mo'y matay mo na wisarayin mo da ay yamadi yung tsuksada na kang daro ba ni? Tapari, nasiniyam nga lina, ibuk tombidi, papam na tolog di ba ni? Isi thazama minang asidi nanalati adi kaina harik pumalida. To. Angang sinabu kang danang ngali harije. Ayuko mana masayida propo hiksaime. Hey, angang, ay pasing. Namana nasaka sana usay mapulaw hay bani. Chalo. Angang na matong sada na. Ay koy pare isi. Singju chaba chatpa malida. Ahoy tada. Tada di kamay kangino. Kangdeda. Nandi taja mamino umorokto tarani toy hai prakarino takchindana. Awang kongnang makongda larindaw no uliday. Ay koy toy bazo kawang chindana yamwan hona bigredana bauktaida. Kaidi wano da tada. Ontok pa. Tada bu kanana tamaino. Hai. Numit tha uwa nuoi dagi hali basidi. Nuoi tawag po. Kaito kangoy. Siyalini tada. Aduga aina atok wano hana birimi amadubo. Managa manamata tabimsa nateko. Ay wanda da monsilaga chiki utawre. Sawu sila ini. Kaya puningre. Maya sida umuro amamu namsilaga chiengra sirabo kallabane. Masaya. Pura mawang magimini ko. Oho. Nang tada chale he. Morong ni hemalaso. Singju mahang mang maniko. Chale. Nong siswa. Imang manginga sidi. Laukoy matam oy bagira karino. Ay. Upun yamna thanglamini tawrisidi. Hay ha. Abo. Ngasidi nga tayo talabani. Abo. Ay kanto pigise. Hay ha. Siya abo. Abo waramani. Nakatang budokse. Nasutawge ba? Isusing na abo ki mateng pangbibase. Yaham na nungay. Abo na niya. Mahay chao na pitoke. Isu thazaman binakoy eni. Thong nagadaw ni ko. Abok na manggol pira ba ni? Ahoy abo. Abo ki thongzaldagi ojarage. Oh, yare. Abo ki posi thaba horage. Amadi harawada sum kanthokibada amot pagam te leitre he. Leibak sida sakhen minjinum oiba yare ne. Haima. Thida angaw ba ani sidia. Asingani abo. Madi hauji abong naga haibada harawna loiramadabane. Lekai miyam khunja pumba sina muktoiba loiraban wa he launarabane. Moibani gi nungsinaba kunung sinase. Kanagi me khongba angangdagina makhwang konba hanubi phawba mangondan thazaman bi kauni. Aduga amadudana pari kainaga kongnarabane. Sese abo. Aduga ne aisina pura masigi kudai setpa thazaman bebsigi hui mamai.
ꯑꯁꯤꯕꯨ ꯋꯥꯅꯤ ꯉꯥꯡꯉꯤꯁꯤꯕꯨ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯅꯤꯡꯗꯕꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯅꯪ ꯇꯧꯗꯦ ꯍꯥꯏꯒꯦꯔꯣ ꯌꯥꯔꯦ ꯇꯣꯛꯂꯣ ꯊꯥꯖꯃꯥꯟꯕꯤꯁꯨꯅꯦ ꯂꯥꯛꯂꯦ ꯇꯨ ꯑꯕꯣꯛ ꯁꯤꯡꯖꯨ ꯁꯦꯝꯕꯤꯔꯛꯀꯦꯀꯣ ꯂꯩꯔꯦ ꯇꯨ ꯅꯪꯒꯤ ꯃꯥꯟꯖꯁꯤ ꯉꯁꯤꯗꯤ ꯃꯥꯅꯒ ꯉꯥꯏꯗꯅ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯏꯁꯤꯜꯍꯧꯔꯣ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯅꯒ ꯍꯥꯟꯅ ꯂꯥꯛꯄꯤꯕꯩ ꯋꯥ ꯂꯩꯇꯦ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯦꯗꯅ ꯃꯥꯏ ꯇꯥ ꯋꯥꯖꯥꯎ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃꯨꯛ ꯐꯩꯖꯜꯂꯦꯗꯣ ꯇꯥ ꯄꯥꯔꯤꯒꯤ ꯃꯑꯣꯡꯁꯤꯒ ꯏꯇꯥ ꯒꯝ ꯆꯠꯁꯤꯜꯂꯣ ꯀꯠꯅ ꯆꯩꯅꯕ ꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯣ ꯏꯇꯥ ꯃꯥꯅ ꯀꯩꯗꯧꯖꯕ ꯉꯝꯅꯦꯒꯦ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯑꯒꯅ ꯃꯈꯖꯥꯏꯁꯤꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯑꯃꯨꯛꯇꯪ ꯊꯥꯔ ꯂꯣꯏꯔꯦ ꯃꯥꯏ ꯒ꯭ꯌꯥꯟ ꯇꯥꯖꯅꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯈꯦꯟꯕꯤꯁꯤ ꯅꯥꯞꯄꯗ ꯂꯩꯍꯥꯎꯒ ꯑꯃꯠꯇ ꯊꯦꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯂꯥꯝꯕ ꯐꯪꯗꯕꯒꯤ ꯋꯥꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯄꯤꯅꯕ ꯂꯩꯇꯕꯒꯤ ꯍꯣ ꯈꯣꯏꯃꯨ ꯈꯣꯏꯗꯨꯝꯕꯤ 이ꯜꯂꯛꯀꯅꯤꯅ ꯆꯤꯟꯗ꯭ꯔꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯏ ꯂꯩꯔꯥꯡ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯍꯩ ꯑꯄꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨꯀꯣ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯗꯥꯅ ꯈꯣꯡꯉꯛꯑꯗꯤ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤꯀꯣ ꯂꯩꯔꯥꯡ ꯃꯥꯏ ꯇꯥ ꯋꯥꯖꯥꯎꯁꯤꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯂꯩꯔꯝꯃꯨ ꯃꯥꯏꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯝꯇ ꯃꯑꯣꯡ ꯃꯇ ꯉꯥꯛꯇꯪ ꯌꯦꯡꯁꯤ ꯍꯦꯔꯥ ꯃꯥꯒꯨꯝꯕꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯏꯇꯥꯎ ꯇꯥ ꯋꯥꯖꯥꯎꯅ ꯑꯩꯒꯤ ꯂꯩꯍꯥꯎ ꯆꯤꯟꯕ ꯆꯤꯟꯗꯕꯒꯤ ꯑꯗꯨꯛ ꯁꯦꯟꯅꯕꯤꯔꯤꯕ ꯋꯥꯕꯤꯔꯤꯕ ꯑꯗꯨꯕꯨ ꯇꯥ ꯋꯥꯖꯥꯎꯒꯤ ꯀꯩ ꯅꯊꯧ ꯂꯩꯒꯦ ꯆꯤꯟꯅꯤꯡꯉꯦ ꯀꯨꯁꯤꯅꯦ ꯆꯤꯜꯂꯣꯏꯒꯤ ꯏꯅꯤꯡꯅꯦ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯆꯠꯀꯦꯁꯦ ꯂꯝꯕꯤꯁꯦ ꯊꯥꯗꯣꯛꯑꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯈꯥꯡꯂꯤꯕ ꯅꯥꯞꯄꯁꯤ ꯑꯩꯅ ꯑꯣꯏꯅ ꯇꯈꯦꯜ ꯂꯩꯅ ꯁꯨꯝ ꯆꯤꯟꯁꯤꯟꯕꯤꯕ ꯇꯥꯔꯦꯗꯅ ꯑꯁ ꯇꯧꯔꯛꯀꯅꯨ ꯍꯩꯅꯗꯦ ꯍꯩꯅꯧꯍꯦ ꯆꯤꯟꯕꯤꯒꯦꯁꯦ ꯇꯥ ꯋꯥꯖꯥꯎ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯊꯑꯣꯏꯗꯕ ꯇꯧꯅꯨ ꯃꯕꯨꯡ ꯑꯃꯅ ꯅꯥꯆꯣꯝ ꯑꯃꯈꯛ ꯅꯨꯡꯁꯤꯗꯅ ꯆꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯕꯨ ꯃꯔꯥꯏꯕꯛ ꯐꯔꯦꯗꯤ ꯈꯟꯗ꯭ꯔꯦꯗꯅ ꯑꯩꯅꯒ ꯌꯥꯝꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯗꯧꯅꯒ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯗꯨꯕꯨ ꯀꯔꯤꯅꯣ ꯁꯦ ꯆꯤꯟꯕꯤꯒꯦꯁꯦ ꯃꯤꯅ ꯍꯩꯅꯗꯦ ꯍꯥꯏꯔꯗꯤ ꯆꯥ ꯌꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯅꯁꯨ ꯋꯥꯆꯥꯎ ꯑꯩꯒꯤ ꯃꯥꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯈꯪꯒꯅꯤꯗꯅ ꯀꯔꯤ ꯈꯪꯗꯦꯕ ꯅꯨꯄꯤ ꯑꯉꯥꯡꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯂꯩꯀꯥꯏꯒꯤ ꯅꯆꯟ ꯅꯆꯦꯗ ꯅꯠꯇ ꯃꯤꯌꯦꯡ ꯌꯦꯡꯕ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯇꯧꯔꯕ ꯅꯊ꯭ꯋꯥꯏꯗ ꯂꯧꯒꯗꯕꯅꯤ ꯈꯪꯉꯨ ꯆꯠꯁꯤꯜꯂꯛꯑꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤ ꯎꯍꯜ ꯇꯝꯅꯖꯔꯛꯄ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤ ꯉꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯤ ꯋꯥꯏꯊꯣꯡꯅꯔꯦ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯑꯆꯥꯟ ꯃꯃꯧꯅꯤ ꯍꯥꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯦ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕꯅꯤꯅ ꯄꯨꯟꯁꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯄꯥꯏꯗꯕ ꯌꯥꯗꯕꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯣꯏꯕ ꯐꯪꯖꯔꯦ ꯃꯅꯤ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯃꯔꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯌꯨꯝꯕꯥꯜ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯔꯦ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯍꯥꯟꯅꯗꯒꯤ ꯆꯦꯠꯁꯤꯟꯕ ꯍꯦꯜꯂꯛꯂꯦ ꯄꯥꯔꯤ ꯄꯥꯡꯂꯤꯕ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯂꯣꯏ ꯉꯝꯗꯦ ꯊꯥꯖꯃꯥꯟꯕꯤ ꯃꯍꯥꯛꯄꯨ ꯎꯅꯤꯡꯕꯒꯤ ꯂꯥꯡꯇꯛꯅꯕꯅ ꯃꯍꯦꯜꯂꯤ ꯀꯩꯗꯧꯔꯤꯅꯣ 이마! ꯈꯪꯉꯤꯍꯦ ꯀꯩ ꯆꯥꯒꯦ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯋꯥꯟꯊꯔꯝꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯋꯥꯟꯊꯔꯁꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯏꯁꯨ ꯅꯪꯕꯨ ꯑꯃꯥꯏꯕ꯭ꯔꯣ ꯑꯩ ꯁꯤꯔꯝꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯦ ꯑꯗꯨ ꯍꯥꯏꯅꯨ ꯑꯅꯤꯔꯛ ꯁꯨꯅ ꯄꯟꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ
ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯌꯦ. ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯉꯥꯎꯕꯁꯤꯗꯤ. ꯀꯩꯒꯤ ꯅꯨꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤꯕꯅꯣ? ꯃꯤꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯒ. ꯅꯪꯗꯤ ꯑꯃꯥꯏꯕꯗꯒꯤ ꯍꯦꯟꯕ ꯑꯃꯥꯏꯕꯅꯦ. ꯅꯍꯥꯟꯋꯥꯏ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯩꯁꯦ ꯃꯄꯣꯛ ꯀꯌꯥꯔꯛꯇꯁꯨ ꯄꯣꯛꯁꯅꯨ, ꯅꯪꯅ ꯑꯗꯨꯝ ꯊꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ. ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯁꯨ ꯅꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯅꯪꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯅꯅꯥꯛꯇ ꯑꯩꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯔꯦꯗꯅ. ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯔꯝꯃꯤꯗꯅ. ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦ. ꯀꯥꯎꯅꯤꯌꯦ ꯅꯪꯗꯤ. ꯍꯧꯖꯤꯛꯇꯤ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤꯅ ꯂꯥꯏꯊꯣꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ. ꯍꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯑꯩꯅ ꯑꯗꯨꯈꯛ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ? ꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯉꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ 3ꯂꯛ ꯁꯨꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ. ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ. ꯀꯩꯗꯧꯔꯕ ꯑꯗꯣ? ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯥꯎ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯊꯥꯖꯃꯥꯟꯕꯤ, ꯑꯩꯁꯨ ꯏꯃꯤꯠꯁꯤꯗ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯁꯛ ꯑꯗꯣ ꯎꯅꯤꯡꯉꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ. ꯑꯩ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯕ ꯉꯝꯗꯦ. ꯄꯥꯔꯤ ꯏꯃꯣꯝ ꯁꯥꯠꯇꯕꯤꯅꯤ ꯍꯥꯏꯅ ꯏꯅꯦꯝ ꯏꯀꯨꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯤꯅ ꯃꯋꯟ ꯈꯜꯂꯛꯂꯤ. ꯁꯦ, ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯈꯜꯂꯝꯃꯣꯏ. ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯇꯦ. ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ. ꯃꯗꯨꯅ ꯍꯦꯟꯅ ꯅꯁꯥꯗꯨ ꯋꯥꯅꯕꯅꯤ. ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯁꯨ ꯈꯨꯜꯒꯤ ꯏꯕꯨꯙꯧꯗ ꯍꯩꯀꯠ ꯇꯝꯕ ꯆꯠꯂꯨꯁꯤ. ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦꯗ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯄꯨ ꯃꯍꯥꯛꯁꯨ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤꯗ. ꯂꯥꯛꯑꯣ, ꯆꯥꯛ ꯏꯁꯤꯡ ꯍꯧꯅꯕ ꯇꯧꯔꯁꯦ. ꯏꯃꯥ ꯄꯥꯕ ꯍꯣꯏ ꯂꯥꯝꯂꯝꯂꯅꯤ. ꯇꯥꯆꯧꯕ, ꯄꯔꯤ ꯂꯥꯛꯑꯦꯍꯦ. ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯛꯑꯣꯀꯣ. 이봐, ꯅꯪꯗ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯈꯨꯝꯂꯒ ꯌꯩꯔꯛꯎꯅꯦ. ꯃꯈꯥ ꯇꯥꯕꯈꯩꯗꯤ ꯅꯌꯥꯝꯕ ꯍꯥꯏꯔꯦꯗꯅ. ꯍꯣꯏꯅꯦ. ꯑꯗꯨ ꯃꯥꯗꯤ ꯑꯁꯣꯝꯗꯕꯨ ꯆꯠꯈꯤꯗꯧꯔꯦꯅꯦ. ꯍꯥꯟꯅ ꯑꯝꯇ ꯀꯧꯍꯧꯈꯤꯁꯦ. ꯄꯥꯔꯤ! ꯍꯥꯏ, ꯄꯥꯔꯤ! ꯇꯥꯆꯧꯕ, ꯑꯩꯕꯨꯔꯣ? ꯃꯥꯅꯤꯅꯦ. ꯅꯪꯕꯨ ꯉꯁꯤ ꯀꯔꯣꯝꯗ ꯄꯥꯂꯤ ꯇꯥꯒꯦ? ꯂꯥꯛꯈꯣꯅꯦ ꯁꯤꯗ ꯉꯥꯛꯇ ꯅꯪꯕꯣ. ꯍꯣꯏ, ꯂꯥꯛꯀꯦ ꯇꯥꯆꯧꯕ. ꯄꯥꯂꯤꯕꯨꯗꯤ ꯗꯔꯕꯥꯔ ꯁꯪꯂꯦꯟꯗ ꯇꯥꯕꯅꯤ. ꯌꯥꯅꯤ ꯂꯥꯛꯀꯦ. ꯉꯥꯏꯍꯥꯛ ꯂꯩꯕ ꯌꯥꯈꯤꯅꯤ. ꯐꯝꯃꯨ. ꯉꯁꯤꯗꯤ ꯅꯨꯄꯤꯅ ꯀꯔꯤ ꯃꯊꯦꯜ ꯇꯧꯊꯔꯛꯂꯕ? ꯍꯥ, ꯄꯥꯔꯤ? ꯆꯥꯛꯀ ꯆꯥꯔꯛꯇꯦꯗ ꯉꯁꯤꯗꯤ ꯏꯇꯥꯎ. ꯀꯩꯗꯧꯔꯕ? ꯃꯗꯨ 이봐, ꯃꯤꯉꯣꯟꯗ ꯁꯨꯝ ꯍꯪ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯗ. ꯅꯃꯥꯅ ꯁꯦꯛ ꯈꯛꯇ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯃꯥ ꯑꯁꯣꯟꯕꯤꯗꯨꯕꯨ ꯅꯪꯕꯨ ꯈꯥꯕꯩ ꯈꯔ ꯁꯥꯒꯩ ꯑꯣꯠꯄꯤꯔꯦꯅꯦ 이봐. ꯅꯪꯁꯤꯕꯣ, ꯋꯥꯗꯤ ꯍꯥꯏꯐꯦꯠ ꯈꯪꯃꯟꯗꯕ ꯑꯉꯥꯡ ꯍꯥꯏꯕꯗꯨꯅꯤꯍꯦ. ꯌꯥꯗ ꯇꯩꯅꯤꯃꯤ ꯇꯥꯃꯨꯗꯨ ꯅꯪꯕꯣ. ꯑꯩꯈꯣꯏꯗꯤ ꯄꯥꯔꯤ ꯍꯣꯏꯗꯧꯅ ꯁꯛꯀꯥꯁꯦ ꯅꯥꯝ ꯂꯥꯎꯔꯝꯃꯗꯤ ꯑꯩꯗꯤ ꯅꯍꯥꯟ ꯑꯗꯨꯝ ꯑꯉꯥꯡ 3-4ꯕꯨ ꯌꯥꯎꯔꯝꯃꯅꯤ. ꯉꯥꯏꯈꯣꯅꯦ ꯄꯥꯔꯤ. ꯅꯪ ꯑꯉꯥꯡ ꯎꯅꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯒ ꯁꯨꯁꯇꯤꯒꯤ ꯄꯥꯎ ꯑꯃꯇ ꯍꯥꯏꯔꯛꯇꯦꯅꯦ. ꯄꯤꯛꯅ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ? ꯍꯣꯏꯅꯦ ꯄꯥꯔꯤ 이봐. ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯐꯖꯐꯥꯠꯇꯦꯍꯦ. ꯐꯖꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅꯦ 이봐. 안녕 ꯇꯧꯅꯨꯍꯦ. ꯍꯧꯅꯗꯦꯀꯣ 이봐. ꯀꯗꯥꯏꯗꯒꯤꯅꯣꯗ? ꯇꯥ ꯆꯥꯎꯕꯒ ꯏꯇꯥꯎꯒꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯋꯥ. 하이마, 그이더라게냐? 슈시시바오 타락기브라네. 킹는 락게다. 너들어가는 너 코이기니나 하락다보 어리잖아. 모두, 낭길이 누이만 하락브라. 하락되다 따져봐. ꯑꯩꯈꯣꯏꯒꯤꯗꯤ ꯃꯪꯒꯣꯜ ꯑꯗꯨꯝ ꯊꯦꯠꯄꯅꯤ. ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯑꯩꯅ ꯑꯗꯨꯝ ꯎꯅꯤ ꯀꯩꯅꯣ. ꯍꯩꯃꯥ, ꯀꯥꯏꯗꯩ ꯁ꯭ꯋꯥꯁꯇꯤꯅꯣ? ꯀꯗꯥꯏꯗꯩ ꯁꯦꯕꯥꯎꯅꯣ? ꯑꯉꯥꯡꯐꯥꯎ ꯃꯤꯔꯣꯟꯗ꯭ꯔꯤ. 하이마, 낭부 루홍키베디 파날 꾸이레다이네. 아두가 그이더라봐. ꯑꯣ, ꯌꯥꯗꯕ ꯑꯃ ꯌꯥꯎꯗꯧꯔꯤꯅꯦ ꯇꯥꯆꯧꯕ. 호네? 아두부 까리데 야드리노바.
ꯍꯥ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗ ꯁꯣꯏꯕ ꯅꯨꯄꯤꯗ ꯁꯣꯏꯕ ꯂꯩꯗꯥꯏꯅꯦ ꯑꯁ ꯇꯥꯆꯧꯕ ꯃꯁꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏ ꯅꯪꯉꯣꯟꯗ ꯌꯥꯗꯕ ꯑꯣꯏꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯗ ꯌꯥꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯇꯥ ꯆꯥꯎꯕ ꯃꯇꯦꯡ ꯇꯧꯒꯦꯅꯦ ꯍꯩꯕꯣ ꯇꯨ ꯌꯦꯡꯉꯣꯏ ꯏꯅꯤꯡꯊꯧꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕꯤ ꯃꯃꯤꯠꯇ ꯂꯥꯎꯇꯦꯛ ꯂꯥꯎꯇꯦꯛ ꯇꯧꯕꯤꯗꯣ ꯈꯪꯉꯦꯗꯅ ꯑꯥ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯇꯥꯆꯧꯕ ꯍꯩ ꯃꯗꯨ ꯅꯪꯉꯣꯟꯗ ꯏꯖꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧꯍꯦ ꯏꯕꯣ ꯅꯪ ꯐꯥꯖꯈꯤꯖꯅꯤ ꯐꯥꯈ꯭ꯔꯗꯤ ꯐꯩ ꯍꯥꯏꯃꯤꯅꯦ ꯐꯥꯕꯨ ꯐꯥꯗꯦ ꯍꯥꯏꯔꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯉꯁꯤ ꯗꯔꯕꯥꯔ ꯃꯅꯨꯡ ꯁꯟꯇ꯭ꯔꯤ ꯇꯥꯗꯣꯏꯁꯦ ꯃꯤ ꯋꯥꯈꯜ ꯃꯣꯟꯗꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏꯖꯥꯅꯤ ꯃꯥꯅ ꯆꯥꯛ ꯆꯥꯗꯕꯤ ꯂꯥꯛꯑꯣꯅ ꯊꯧꯏ ꯆꯥꯛꯇ꯭ꯔꯤꯅꯦꯃꯤ ꯑꯩꯁꯦ ꯇꯥꯆꯧꯕ ꯑꯩꯁ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯗꯤ ꯇꯥꯛꯄꯅ ꯍꯥꯏꯕꯅ ꯈꯖꯤꯛ ꯃꯥꯅ ꯈꯪꯂꯝꯕꯅ ꯇꯧꯔꯝꯕꯅ ꯕꯥꯔꯤ ꯍꯥꯏꯗꯨꯅꯤꯅꯦ ꯍꯩ ꯄꯪꯒꯅꯨꯅꯦꯍꯦ ꯑꯉꯥꯡ ꯅꯪ ꯁꯟꯇ꯭ꯔꯤ ꯇꯥꯕ ꯃꯇꯝ ꯂꯣꯏꯕ ꯀꯥꯟꯗꯨꯗ ꯂꯩꯀꯣꯜꯂꯣꯝꯗ ꯄꯨꯡꯐꯝ ꯑꯃ ꯍꯦꯛ ꯊꯥꯖꯤꯜꯂꯣ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯄꯪꯊꯕ ꯌꯥꯕ ꯋꯥꯍꯩ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯁꯨꯝꯒꯗꯕꯅꯤꯅꯦ ꯑꯉꯥꯡ ꯅꯪꯕꯣ ꯍꯩ ꯌꯦꯊꯁꯅꯧꯅꯦꯍꯦ ꯅꯁꯥꯀꯥꯗꯣ ꯍꯦ ꯑꯩꯗꯤ ꯃꯁꯤ ꯐꯅ ꯁꯤꯡꯕꯣꯏ ꯈꯟꯕꯅꯤ ꯁꯤꯡꯗꯧ ꯌꯥꯝ ꯋꯥꯠꯂꯝꯃꯤ ꯆꯥꯅꯤꯅꯦ ꯑꯩꯅꯒ ꯅꯪ ꯑꯣꯏꯔꯝꯃꯗꯤ 이보 ꯑꯩꯈꯣꯏ ꯃꯗꯨ ꯍꯣꯏ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯀꯣꯅꯨꯡꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥꯐꯥꯎ ꯏꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯗꯕꯅꯤ ꯀꯅꯥꯒꯤ ꯃꯥꯗꯤ ꯀꯣꯅꯨꯡꯗꯒꯤꯕꯨ ꯂꯧꯅꯤ ꯍꯥꯏꯔꯕꯗꯤ ꯑꯃꯣꯝ ꯑꯃꯐꯥꯎ ꯎ ꯌꯥꯗ꯭ꯔꯕꯅꯤ ꯍꯨꯏ ꯑꯃꯣꯝ ꯐꯥꯎ ꯂꯩꯔꯕꯗꯤ ꯂꯧꯏ ꯂꯩꯔꯕꯅꯤ ꯊꯪꯗꯕꯒꯤ ꯋꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯁꯛꯇꯤ ꯆꯦꯅꯕꯥꯛ ꯁꯛꯇ ꯆꯦꯜꯂꯕꯅꯤꯅ ꯑꯃꯣꯝ ꯃꯈꯩꯅ ꯀꯤꯗꯅ ꯀꯔꯤ ꯀꯔꯥ ꯇꯧꯔꯛꯀꯗ꯭ꯔꯥꯗꯅ ꯍꯦꯔ ꯇꯥꯗ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨꯗ ꯃꯤꯉꯣꯟꯗ ꯄ꯭ꯔꯃꯥꯟ ꯄꯊꯩ ꯇꯧꯕꯗꯕꯨ ꯑꯗꯨꯝꯕ ꯋꯥ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯨ ꯑꯠꯇꯦ ꯑꯩꯁꯤꯕꯨ ꯇꯥꯗꯅ ꯀꯩ ꯍꯥꯏꯅꯣꯕꯤꯒꯦ ꯉꯁꯤ ꯏ ꯀꯥꯔꯛꯇꯅ ꯂꯝꯄꯥꯛ ꯃꯌꯥꯏꯁꯤꯗꯀꯣ ꯏ ꯅꯥꯏ ꯇꯥꯒꯩ ꯅꯝꯊꯠꯅꯔꯛꯀꯅꯤꯀꯣ ꯈꯣꯏꯗꯧꯁꯤ ꯅꯝꯗꯅ ꯍꯦꯛ ꯁꯥꯎꯅꯤꯡꯍꯜꯂꯦꯕ ꯇꯥꯆꯧꯕꯒ ꯏꯇꯥꯎꯒ ꯁꯥꯎꯅꯒꯦꯁꯨ ꯁꯥꯎꯅꯕꯤꯍꯧꯔꯣ ꯑꯩꯗꯤ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯣꯝꯗ ꯑꯃꯗꯣ ꯆꯠꯂꯦꯍꯦ ꯏꯇꯥꯎ ꯆꯠꯂꯦꯀꯣ ꯇꯥꯆꯧꯕ ꯆꯠꯂꯦꯍꯦ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅꯗꯤ ꯃꯆꯨ ꯊꯥꯛꯀꯦ ꯈꯜꯂꯤ ꯃꯥꯅꯒ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯝꯃꯤꯅꯦ ꯑꯗꯨꯒ ꯃꯁꯤ ꯃꯆꯥ ꯌꯥꯎꯗꯕꯗꯒꯤ ꯅꯨꯄꯤꯗꯤ ꯊꯤꯅꯤꯡꯉꯕ ꯆꯥꯠꯅꯤꯀꯣ ꯃꯣꯗꯨ 이보 ꯅꯪꯅ ꯃꯔꯣꯟ ꯑꯃ ꯀꯩꯅꯣ ꯇꯥꯆꯧꯕ ꯉꯁꯤ ꯍꯥꯏꯗꯨꯅꯤ ꯄꯥꯔꯤ ꯈꯥꯏꯕ꯭ꯔꯕꯨ ꯇꯥꯆꯧꯕꯒ ꯑꯩꯒ ꯑꯣꯏꯅ ꯁꯦꯠꯇꯠꯅꯔꯛꯀꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯩꯔꯥꯒꯤ ꯃꯉꯥꯜꯅ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯑꯗꯨ ꯑꯉꯛꯄ ꯐꯪꯅ ꯅꯤꯡꯊꯤꯖꯩ ꯄꯥꯔꯤ ꯃꯥꯒꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯔꯒ ꯑꯁꯥꯡꯕ ꯊꯥꯡꯁꯥꯡ ꯑꯃꯒꯁꯨ ꯂꯣꯏꯅꯔꯗꯨꯅ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯌꯦꯡꯕꯗ ꯄꯥꯔꯤ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯂꯩꯁꯤ ꯃꯅꯥꯏ ꯃꯁꯦꯜ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯑꯃꯠꯇ ꯂꯣꯏꯅꯔꯛꯇꯅ ꯇꯞꯅ ꯂꯥꯛꯏ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯟꯇ꯭ꯔꯤ ꯇꯥꯕꯒꯤ ꯊꯧꯗꯥꯡ ꯂꯧꯕꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔ ꯄꯥꯔꯤ ꯃꯖꯥꯏꯕꯦꯝꯃ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯖꯥꯏꯕꯦꯝꯃ ꯈꯛꯇ ꯑꯁꯨꯝꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯑꯁꯦ ꯀꯌꯥ ꯁꯥꯐꯕ ꯑꯣꯏꯗꯦ ꯑꯩ ꯀꯣꯅꯨꯡ ꯃꯅꯨꯡ ꯐꯥꯎꯕ ꯊꯤꯟꯖꯟꯖꯒꯦ ꯑꯌꯥꯕ ꯌꯥꯊꯪ ꯂꯧꯔꯒ ꯊꯣꯛꯄꯤꯔꯛꯂꯤꯕ꯭ꯔꯥ ꯌꯥꯊꯪ ꯄꯥꯔꯤ ꯑꯩꯁꯤ ꯀꯣꯅꯨꯡꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯖꯥꯏꯕꯦꯝꯃꯅꯤ ꯑꯩꯅ ꯌꯥꯊꯪ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯊꯪ ꯄꯤꯕꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯕ ꯐꯪꯏ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯊꯥꯖꯃꯥꯟꯕꯤꯒ ꯈꯠꯅ ꯁꯥꯎꯅꯕ ꯇꯧꯕ꯭ꯔꯥ ꯃꯖꯥꯏꯕꯦꯝꯃ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯂꯅꯥꯏ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ ꯃꯆꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤ ꯑꯣꯏꯔꯦ ꯄꯥꯔꯤ ꯃꯆꯥ ꯌꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯑꯁꯤ ꯃꯥꯡꯍꯟꯒꯅꯨ ꯊꯥꯖꯃꯥꯟꯕꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯉꯥꯡ ꯄꯤꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯦꯅꯥꯄꯇꯤ ꯐꯥꯎꯕ ꯑꯣꯏꯍꯟꯕ ꯌꯥꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯀꯜꯗ ꯂꯩꯔꯕꯗꯤ
ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯪꯒꯤ ꯅꯆꯥꯁꯨ ꯅꯤꯡꯊꯧꯀꯨꯜꯒꯤ ꯏ ꯆꯦꯟꯒꯅꯤ. ꯃꯣꯖꯥꯏꯕꯦꯝꯃ, ꯍꯥꯏꯕꯤꯔꯤꯕ ꯑꯗꯣ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩ ꯂꯨꯍꯣꯡꯂꯕ ꯅꯨꯄꯥ ꯑꯃꯅꯤ. ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯁꯨꯞꯅꯇꯒꯤ ꯃꯔꯤ ꯑꯃꯅꯤ. ꯑꯗꯨꯒ ꯄꯥꯟꯗꯝ ꯍꯥꯏꯕꯁꯤꯅ ꯄꯨꯟꯁꯤꯅꯤ. ꯊꯥꯖꯃꯥꯟꯕꯤꯅ ꯅꯪꯕꯨ ꯏꯆꯝ ꯆꯝꯕ ꯁꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯊꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯣꯏꯍꯟꯕ ꯌꯥꯏ. ꯈꯟꯕꯤꯌꯨ ꯄꯥꯔꯤ, ꯑꯍꯤꯡꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ. ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤ ꯇꯞꯅ ꯊꯣꯛꯈꯤ. ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯉꯛꯆꯥꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯅꯣꯡ ꯉꯥꯜꯂꯦ. ꯄꯥꯔꯤ ꯀꯣꯅꯨꯡꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯐꯤꯔꯣꯜꯅꯆꯤꯡꯕ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝ ꯊꯣꯡꯒꯥꯜ ꯆꯪꯂꯛꯏ. ꯄꯥꯔꯤꯒꯤ ꯁꯛꯐꯝ ꯌꯦꯡꯕꯗ ꯇꯨꯝꯗꯕꯒꯤ ꯃꯤꯠꯐꯝ ꯏꯇꯥ ꯇꯥꯕ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯈꯟꯖꯥꯟꯅꯕꯒꯤ ꯃꯃꯤꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯏ. ꯊꯥꯖꯃꯥꯟꯕꯤ ꯊꯣꯡꯒꯥꯜꯗ ꯄꯥꯔꯤꯕꯨ ꯉꯥꯏꯔꯝꯕꯅꯤ. ꯄꯥꯔꯤ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯃ ꯄꯨꯔꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ. ꯅꯨꯡꯗꯥꯡ ꯁꯥꯟꯇꯤ ꯇꯥꯔꯨꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ. ꯁꯦ, ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯛꯆꯤꯜꯂꯨ. ꯃꯤꯠꯇꯨꯁꯨ ꯃꯤꯠꯐꯝ ꯏꯇꯥ ꯇꯥꯅ ꯎꯔꯦ. ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯎꯏ. ꯃꯊꯥ ꯁꯥꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ? ꯃꯊꯥꯗꯤ ꯑꯗꯨꯝ ꯁꯥꯅꯤ. ꯀꯣꯅꯨꯡꯒꯤ ꯊꯕꯛꯅꯤ. ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯔꯤꯕ ꯃꯊꯥꯁꯤꯡ ꯑꯁꯦ ꯅꯪꯅ ꯈꯪꯒꯗꯕ ꯅꯠꯇꯦꯗ. ꯆꯠꯂꯣ, ꯏꯁꯤꯡꯗꯨ ꯊꯝꯃꯨꯔꯣ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯄꯥꯔꯤ, ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯕ ꯐꯪꯂꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯦ. ꯑꯗꯨꯒ ꯑꯩꯕꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯝ ꯅꯪꯅ ꯎꯠꯂꯤꯕꯁꯦ, ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ. ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯧꯑꯣꯏꯕꯤꯗꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯕꯤꯒꯅꯨ. ꯑꯁ, ꯍꯥꯏꯅꯤꯡꯉꯤ ꯋꯥꯗꯣ ꯀꯣꯛ ꯀꯣꯛ ꯍꯥꯏꯌꯣ. ꯀꯣꯆꯤ ꯀꯣꯔꯥꯡ ꯀꯣꯠꯇ꯭ꯔꯁꯨ. ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯕꯨ ꯄꯤꯕ ꯉꯝꯈ꯭ꯔꯕꯒꯦ? ꯀꯔꯤꯁꯨ ꯄꯤꯕ ꯉꯝꯗꯦ. ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯒꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯀꯥꯈꯠꯄ ꯑꯩ ꯄꯥꯝꯃꯤ. ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ. ꯅꯪꯁꯤ ꯑꯁꯤꯕ ꯃꯩꯇꯥꯜꯅꯤ. ꯁꯥꯒꯩꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯃꯥꯡ ꯇꯥꯛꯍꯟꯕ ꯂꯥꯛꯂꯤꯕꯅꯤ. ꯅꯪꯅ ꯅꯆꯥ ꯑꯃ ꯐꯥꯎ ꯄꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯉꯥꯎꯔꯦ. ꯄꯨꯡꯃꯥꯡ ꯃꯥꯡꯉꯕꯅꯤ. ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ. ꯅꯪꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥ ꯊꯥꯗꯣꯛꯎ. ꯃꯥꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯗꯨ ꯅꯪ ꯎꯕ ꯄꯥꯝꯗꯕ꯭ꯔꯣ? ꯁꯦ, ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯃꯁꯤꯅꯤ. ꯊꯥꯖꯃꯥꯟꯕꯤ, ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡꯗꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯔꯝ ꯆꯥꯅ ꯂꯝꯖꯤꯡꯂꯒ ꯄꯨꯁꯤꯟꯕꯗꯨꯅꯤ. ꯅꯪꯅ ꯄꯥꯔꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯟꯐꯝ ꯑꯣꯏꯒꯅ. ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯒ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ. ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯏꯖꯠ ꯁꯜꯃꯥꯟ ꯄꯨꯝꯅꯃꯛ ꯋꯥꯡꯈꯠꯀꯗꯧꯔꯤꯕꯅꯤꯗ. ꯅꯪꯅ ꯏꯁꯨ ꯑꯃꯗꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩꯒꯤ ꯃꯃꯤꯗꯤ ꯅꯪꯅ ꯃꯨꯠꯊꯠꯂꯦ. ꯄꯥꯔꯤꯕꯨ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯄꯥꯝꯂꯕꯗꯤ ꯅꯪꯅ ꯊꯣꯡꯒꯥꯜ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯎ. ꯕꯕꯥ, ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ. ꯑꯩꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯑꯃꯠꯇ ꯀꯜꯂꯛꯄ ꯂꯩꯇꯦ. ꯏꯆꯝ ꯆꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯅꯃꯧꯅ ꯄꯥꯝꯖꯕꯗꯤ. ꯅꯨꯡꯁꯤꯕꯕꯨ ꯑꯔꯪ ꯑꯔꯥꯛ ꯃꯤꯡꯆꯠ ꯎꯔꯣꯡ
ꯁꯛꯇꯤꯅ ꯃꯃꯜ ꯂꯦꯞꯄ ꯌꯥꯕ꯭ꯔꯥ? ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯥꯔꯤꯕꯨ ꯊꯥꯗꯣꯛꯄꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯗꯣ ꯇꯔꯥꯏꯕ ꯑꯣꯏꯔꯣꯏ. ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯁꯥꯁꯤꯟꯅꯕꯅꯦ. ꯄꯥꯔꯤꯕꯨ ꯃꯥꯅ ꯁꯛꯇꯤ ꯐꯝꯊꯣꯜꯒꯤ ꯃꯔꯨꯝꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ. ꯄꯥꯔꯤꯅ ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯋꯥꯅ ꯂꯣꯝꯈꯤꯕ ꯅꯝꯃꯧꯅ ꯌꯦꯡꯕ ꯉꯝꯖꯔꯣꯏ. ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯅꯨ. ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ. ꯑꯩꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯁꯟꯇ꯭ꯔꯤ ꯇꯥꯔꯒ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯕ꯭ꯔꯣꯕ? ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯄꯅꯤ. ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯩ ꯏꯁꯥꯅ ꯎꯕ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪꯅ ꯑꯩ ꯑꯄꯟ ꯄꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯨ. ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯌꯥꯝ ꯁꯥꯡꯗꯔꯅꯨ. ꯊꯥꯖꯃꯥꯟꯕꯤ, ꯅꯪꯅ ꯅꯁꯥꯅ ꯈꯪꯉꯨ. ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤ ꯂꯩꯈꯤꯒꯗ꯭ꯔꯥ? ꯃꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯀꯔꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯔꯣ. ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯅꯪ. ꯄꯥꯔꯤ, ꯏꯁꯥꯒꯤ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯪ ꯄꯥꯕꯒ ꯅꯃꯥꯏꯒꯅ ꯌꯥꯔꯤꯀꯣ. ꯄꯥꯔꯤ, ꯅꯪꯒꯤ ꯐꯤꯔꯦꯝꯅ ꯑꯗꯨꯝꯅ ꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯍꯩꯒꯤ ꯑꯥꯔꯊ, ꯋꯥꯍꯟꯊꯣꯛ ꯀꯔꯤꯁꯨ ꯆꯟꯅꯐꯝ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯁꯛꯇꯤꯅ ꯆꯟꯅꯐꯝ ꯂꯩꯕ ꯍꯧꯅꯗꯦ. ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ. ꯅꯪꯅ ꯍꯌꯦꯡ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯔꯛꯀꯅꯤ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯗꯕ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯃꯃꯤꯁꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡꯍꯟꯈ꯭ꯔꯣ. ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ. ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯃꯇꯝꯗꯨꯗ ꯈꯟꯅꯁꯤ. ꯄꯥꯔꯤ, ꯃꯁꯤꯃꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ. ꯅꯪꯅ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯂꯝꯕꯤ ꯊꯛꯇ ꯀꯥꯈꯤꯕꯗ ꯃꯈꯥ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯊꯔꯛꯀꯅꯨ. ꯃꯈꯣꯏꯕꯨ ꯅꯪꯅ ꯀꯥꯎꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ. ꯃꯔꯝꯗꯤ ꯅꯪꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯃꯇꯦꯡ ꯄꯥꯡꯂꯔꯣꯏ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯔꯪ ꯑꯔꯥꯡꯅ ꯀꯣꯏꯌꯣꯝꯕ ꯅꯥꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯁꯅꯥꯒꯤ ꯀꯩꯁꯨꯝꯁꯪꯅꯤ. ꯀꯔꯤ ꯀꯩꯁꯨꯝꯁꯪ ꯍꯥꯏꯕ? ꯊꯥꯖꯃꯥꯟꯕꯤ, ꯁꯤꯒꯨꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯟꯁꯤ ꯃꯔꯦꯜꯁꯤꯗ ꯍꯤꯡꯕꯅ ꯃꯁꯤꯅ ꯍꯦꯟꯅ ꯀꯩꯁꯨꯝꯁꯪ. ꯑꯩꯅ ꯌꯨꯝꯗ ꯍꯜꯋꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ. ꯑꯩ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯁꯪꯒꯥꯏꯗ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡꯒꯤ ꯐꯤꯗꯝꯅꯕ ꯊꯥꯛ ꯑꯃꯗ ꯂꯩꯕ ꯄꯥꯝꯃꯤ. ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯅꯤꯡ ꯍꯜꯍꯜꯂꯦ. ꯅꯪ ꯉꯁꯤꯃꯛ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯅꯉꯛ ꯁꯝꯗꯨ ꯄꯥꯏꯔꯒ ꯑꯩꯅ ꯂꯥꯛꯇꯅ ꯏꯟꯒꯅꯤ. 이샤기 와이 파제이해. 하이 이샤디 허두고 통나 시엔가다보니. 타자만베 이빠와 하이기. 낭나 하우직 파워나 사하마타 여부 감드라바디나. 아이코 이샤가 이망라 나마타 우버팡드. 마사이베바나 파리부 뭉시비리바다. 아이코 이디 라이브 얌나 파바니. 마시드 낭나 남기도 빠시기 마욕다. 우망고기 마삭고 했는가다. 그리고 낭나 파리부터 생나 뭉시라바디. 마부 마닝땀나 타도. 어두고 마기 안하고 뿐시. 세나파티기 색로나도. 낭시 우벙암나 보나. ꯑꯁꯦꯡꯕꯅꯤ, ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯤꯇꯝꯂꯒ ꯇꯥꯏꯕꯪꯕꯪ ꯐꯥꯎꯅꯍꯟꯕꯗꯨꯅꯤ. ꯑꯗꯨꯒ ꯃꯗꯨꯁꯨ ꯉꯝꯗꯕ ꯅꯪꯅ ꯄꯥꯔꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯈꯠꯂꯛꯄ ꯂꯝꯕꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯀꯂꯛ ꯃꯤꯍꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯄꯥꯔꯤꯕꯨ ꯂꯩꯕꯥꯛꯁꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯕꯕꯥ, ꯏꯃꯥ,
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯏꯈꯧ ꯂꯥꯡꯕꯗꯨꯅ ꯅꯨꯡꯁꯤꯕ ꯁꯛꯀꯗꯕꯗꯤ ꯅꯠꯇꯦ ꯐꯔꯦ ꯄꯥꯔꯤ ꯅꯪ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯀꯥꯗ ꯊꯤꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯈꯛꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯃꯗꯣ ꯑꯩ ꯌꯦꯡꯂꯒꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯅꯧꯕ ꯂꯝꯃꯥꯏ ꯑꯃ ꯍꯥꯡꯂꯦ ꯊꯥꯖꯃꯥꯟꯕꯤ ꯅꯪ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯪ ꯎꯠꯂꯒꯅꯨ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯀꯣꯜꯗ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯅꯪ ꯆꯠꯂꯣ ꯁꯦꯅꯥꯄꯇꯤ ꯀꯩꯗꯧꯔꯦ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯤ ꯉꯁꯤꯁꯤ ꯅꯪꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯋꯥꯏꯔꯛꯄꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯤꯡꯈꯩꯗꯕꯨ ꯁꯣꯜꯂꯒ ꯊꯥꯒꯠꯄ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ ꯀꯨꯝꯍꯩ ꯍꯥꯏꯕ ꯃꯖꯥꯏꯕꯦꯝꯃ ꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯑꯩꯅ ꯈꯣꯏꯗꯥꯕ ꯑꯣꯏꯗꯦ ꯃꯤꯌꯥꯝꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ 이것도 삭디 방래. 세나버티기 밤토알라마수 빠이방 없네. 어두보, 아이기 타모이기 오이바, 잉 찍바 산티 에두디, 까다이다 망크레. 아이 산티 빠메. 그리, 잉 찍바, 산티 하이바. 마두디, 아손바 미싱기다 먹니. 낭 하우식디, 세나버티 이모 오이라바니. ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯁꯤꯡꯕ ꯌꯥꯗꯦ ꯅꯪ ꯊꯥꯖꯃꯥꯟꯕꯤꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯣꯏ ꯅꯤꯡꯁꯤꯡꯉꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯕꯨ ꯄꯥꯔꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯅꯤ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ 타도록그니 하이바 아이캉 바리 낭시 아라이바 미 아마디 나띠 낭나 생부도 로이나 캉크리 닝토콜기 고농다 눅시바 하이바시 구동사바 라우나바 ꯉꯥꯛꯇꯅꯤ 낭나 이기다막 lep키 마담다 아이나 낭고나 팜톨 팜발 삐리 아두바 까리굼바 마두나 뚱코이나 리상 셋나 삿까니 하이바디 아이수 하이바 ngamdi 마담 아마다 마리 따나락바수 ꯀꯅꯥꯅ ꯈꯪꯕꯅꯣ ꯄꯥꯔꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛꯅ ꯃꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯥꯔꯤ ꯑꯍꯥꯟꯕ ꯌꯦꯟꯈꯣꯡꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯈꯣꯡꯁꯥꯜꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯊꯣꯡꯒꯥꯜꯗ ꯑꯣꯛꯄ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯆꯥꯒꯤ ꯂꯟ ꯊꯨꯝ ꯈꯛꯇꯗꯅꯤ ꯈꯜꯂꯤꯕ 이샤 할래? 호이 바바. 마땅부디 샤드리 하이바부. 이샤는 핵 마자이베 먹을 루홍키바 너밋 아디다기 허우르가 만창 샤나할로 빠싱 아드디 나 하우직 락바들 로이네라프라. 이샤는 사가 예식이 밍세다세 해는 레카이 미야마 망시도 왕한바니다. 바바. 이마, 그리고 아이는 너코이도 선할로 빠싱 비봉감나바 톡라바디 너코이는 아이보 마차 모이네 럭신가다 타즈만비가 아이가 람나키바 마땀다 너코이는 아이보 타와약장 야우나 통나 합키바니 ngasi디 아이 세나ಪತಿ기 팜마마 빠이레 아두고 아이기 타모이시디 타즈만비 마학 야우드라바다 ꯆꯪꯉꯛꯐꯝ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯏꯍꯥꯡ ꯍꯥꯡꯂꯦ ꯏꯃꯥꯏ ꯍꯦꯛ ꯄꯦꯝꯃ ꯑꯩ ꯏꯆꯥꯅꯕꯨ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯟꯊꯕ ꯍꯦ ꯑꯗꯨꯝꯕ ꯋꯥ ꯃꯇꯨꯡ ꯃꯅꯥꯎ ꯉꯥꯡꯒꯅꯨ ꯅꯈꯨꯠꯇꯕꯨ ꯐꯝꯕꯥꯜ ꯐꯝꯊꯣꯜ ꯁꯛꯇꯤ ꯑꯃꯈꯛ ꯍꯦꯛ ꯂꯩꯈꯤꯕꯗ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯅꯪꯒꯤ ꯈꯨꯀꯥꯞꯄꯤ ꯑꯃ ꯇ꯭ꯔꯦꯛ ꯂꯥꯎꯅ ꯀꯥꯞꯈꯤꯕꯗ
ꯑꯗꯨꯝ ꯐꯪꯂꯗꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯏꯃꯟ ꯑꯣꯏꯔꯤ ꯅꯠꯇꯦ ꯏꯃꯥ ꯍꯣꯏ ꯅꯨꯄꯤꯗꯤ ꯐꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖ ꯃꯥꯟꯕꯤꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯀꯣꯅꯤꯡꯒꯤ ꯌꯣꯔꯦꯝ ꯆꯥꯔꯦꯝ ꯑꯩ ꯄꯦꯜꯂꯦ ꯑꯗꯨꯉꯩ ꯑꯩꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯆꯝꯖꯔꯕꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯆꯥꯏꯁꯦꯜ ꯑꯃ ꯄꯥꯏꯔꯒ ꯑꯩꯕꯨ ꯉꯥꯏꯔꯝꯈꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯑꯩ ꯌꯥꯝꯅ ꯄꯥꯝꯂꯛꯂꯦ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯇꯝ ꯀꯌꯥ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯑꯩ ꯏꯔꯥꯛꯅꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯅ ꯀꯔꯤꯅꯣ ꯁꯦꯡꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯂꯦ ꯀꯣꯅꯨꯡꯒꯤ ꯐꯝꯕꯥꯜ ꯐꯝꯊꯣꯟꯒꯤꯗꯃꯛ ꯃꯤꯍꯧꯔꯕꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯖꯔꯝꯕ ꯑꯁꯦꯡꯕ ꯃꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯒꯅꯤ ꯑꯩ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯊꯣꯟ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯥꯔꯤ ꯑꯣꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯪ ꯉꯥꯎꯔꯦ 이점 미 아무튼 라이르드나 고농기 앙엄 마타우 싱나부 방기 감드라부 밤투얼라마보 쿠덕도 똑게 하이브 감바 나 혹시 앙아버니 하이드는 거리 하이거네 모두는 낭이 과이되기 레박 티 오이거네 와칼문 나묵다가 간다고 마이티브 나때 빠바 아이 이샤는 미카 폰마 빰다바기 타독라기 하이브네 혹시마 아이 타자마미기 머낙다 ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯤꯡꯂꯕꯁꯨ ꯑꯩ ꯍꯤꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯃꯥꯅ ꯍꯦꯛ ꯆꯥꯕꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯝ ꯆꯥꯕ ꯐꯝꯊꯣꯜꯒꯤ ꯋꯥꯈꯜ ꯑꯩ ꯀꯜꯂꯛꯇ꯭ꯔꯦ ꯋꯥꯔꯤ ꯊꯤꯟꯊꯕ ꯇꯧꯗꯦ ꯈꯨꯗꯛꯇ ꯊꯥꯖꯃꯥꯟꯕꯤꯕꯨ ꯈꯣꯡꯒꯨꯜ ꯂꯤꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯥꯕꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯃꯤ ꯄꯣꯡ ꯆꯠꯅꯗꯦ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯗꯦ ꯄꯥꯔꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯑꯗꯨꯒ ꯇꯞꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯇꯝꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯊꯥꯖꯃꯥꯟꯕꯤ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨꯕ ꯊꯣꯡ ꯍꯥꯡꯂꯛꯏ ꯊꯥꯖꯃꯥꯟꯕꯤ ꯑꯗꯨꯕꯨ ꯄꯥꯔꯤꯕꯨ ꯎꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ ꯍꯔꯥꯎꯕ ꯐꯥꯎꯗꯦ ꯉꯛꯄ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯌꯥꯠꯀꯤ ꯏꯊꯤꯜ ꯊꯥꯖꯃꯥꯟꯕꯤꯗ ꯅꯨꯡꯅꯥꯡꯗꯦ ꯁꯦꯅꯥꯄꯇꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯅ ꯑꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜꯗ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯀꯨꯝꯍꯩ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯁꯦꯅꯥꯄꯇꯤ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯄꯥꯔꯤꯅꯤ ꯑꯩꯒꯤ ꯐꯝꯊꯣꯜ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩ ꯂꯥꯛꯂꯦ ꯊꯥꯖꯃꯥꯟꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯄꯥꯔꯤ ꯅꯪꯅ ꯅꯪꯒꯤ ꯐꯝꯊꯣꯜꯒꯤꯗꯃꯛ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯄ ꯉꯝꯈꯤꯕꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯅꯪꯒꯤ ꯐꯝꯊꯣꯜ ꯊꯥꯗꯣꯛꯂꯒ ꯏꯅꯥꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯑꯩꯅ ꯍꯣꯏ ꯍꯦꯛꯇ ꯍꯥꯏꯔꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯇꯔꯥꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯈꯜꯂꯤꯕ ꯅꯪꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯅꯨꯡꯁꯤꯅꯤꯡꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗ꯭ꯔꯒ ꯑꯃꯨꯛ ꯂꯥꯞꯊꯣꯛꯄ ꯑꯩ ꯈꯪꯉꯤ ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯆꯩꯅꯥ ꯌꯥꯝꯅ ꯄꯤꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ ꯐꯝꯕꯥꯜ ꯁꯛꯇꯤꯅ ꯀꯩꯗꯧꯅꯨꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯡꯉꯥꯏꯕ ꯄꯤꯕ ꯉꯝꯂꯝꯗ꯭ꯔꯦ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯃꯤꯀꯨꯞ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯉꯁꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ
ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯂꯥꯛꯄ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯏꯐꯝꯗꯒꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯀꯣꯅꯨꯡꯗ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯆꯠꯂꯔꯣꯏ. ꯑꯩ ꯆꯠꯂꯔꯣꯏ. ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯆꯝ ꯆꯝꯕ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯟꯈ꯭ꯔꯒꯦ. ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯑꯃꯥꯡꯕ ꯋꯥꯈꯜꯗ ꯈꯛ ꯂꯥꯝꯂꯔꯣꯏ. ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯥꯟꯗꯝꯅ ꯑꯩ ꯄꯨꯟꯁꯤ ꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯏꯊꯟꯇ ꯄꯥꯞ ꯂꯪꯁꯤꯟꯖꯔꯦ ꯈꯟ ꯄꯣꯂꯣꯏ ꯉꯥꯏꯗꯨꯅ ꯂꯦꯜꯂꯒꯦ. ꯑꯗꯨꯕꯨ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯝꯒꯦ. ꯄꯥꯔꯤ, ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯦ. ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄꯗꯤ ꯃꯇꯝ ꯈꯔ ꯆꯪꯒꯗꯕ ꯃꯥꯜꯂꯦ. ꯄꯥꯔꯤ, ꯅꯪꯅ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯔꯒ ꯅꯪꯒꯤ ꯈꯨꯖꯤꯡ ꯃꯈꯥꯗ ꯅꯪꯅ ꯅꯤꯡꯊꯤꯅ ꯂꯥꯂꯣꯡ ꯌꯥꯠꯂꯒ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯇꯥꯕꯗ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯒꯨꯝ ꯏꯆꯝ ꯆꯝꯕ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯅꯤ. ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯉꯝꯒꯅꯤ. ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯂꯦꯡꯗꯅ ꯅꯪꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯑꯩ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯖꯒꯦ. ꯊꯥꯖꯃꯥꯟꯕꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯤ ꯁꯥꯝꯈꯤꯒꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ. ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯏꯁꯥꯃꯛꯅ ꯌꯣꯟꯊꯣꯛꯆꯈꯤꯕꯅꯤ. ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯦ ꯐꯝꯊꯣꯜ ꯀꯥꯕ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ. ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯄꯥꯔꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯥꯛꯄꯅꯦ. ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯣꯡꯗꯥꯒꯦ ꯈꯟꯗ꯭ꯔꯦ. ꯃꯁꯤꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯍꯛ ꯄꯨꯝꯅꯃꯛꯇꯤ ꯃꯥꯡꯈ꯭ꯔꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯈꯤꯕ, ꯇꯪꯗꯨ ꯂꯩꯇꯥꯈꯤꯕꯗꯤ ꯅꯪꯒ ꯄꯨꯟꯅ ꯅꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨ ꯈꯛꯇꯗꯅꯤ. ꯊꯥꯖꯃꯥꯟꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ. ꯄꯥꯔꯤ, ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯅꯄꯥꯡꯒꯜ ꯀꯜꯍꯟꯈꯤ. ꯑꯗꯨꯕꯨ ꯃꯁꯤꯅꯁꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯔꯝ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯒꯨꯝ ꯀꯟꯈꯤꯕꯁꯨ. ꯍꯣꯏ, ꯅꯪꯒꯤ ꯐꯝꯊꯣꯜꯒꯤꯗꯃꯛ ꯑꯩꯕꯨ ꯀꯥꯎꯈꯤꯕꯗꯨꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯌꯥꯏ. ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯝ. ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯎꯈꯤꯕꯗꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯅꯤ? ꯑꯩꯁꯨ ꯈꯪꯉꯤ. ꯊꯥꯖꯕ ꯍꯥꯏꯕ ꯑꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯄꯗꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕ. ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯝꯐꯨ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯊꯣꯡꯒꯥꯜꯗ ꯑꯁꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯇꯣꯜꯂꯕꯗꯒꯤꯁꯨ ꯇꯣꯜꯂꯕ ꯑꯩꯅ ꯐꯤꯒꯥꯎ ꯁꯥꯅ ꯃꯁꯤꯃꯇꯪꯗꯤ ꯅꯤꯖꯔꯤ. ꯌꯥꯗꯕ ꯇꯧꯕꯤꯒꯅꯨ. ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯇꯨꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯄꯥꯔꯤ ꯑꯣꯏꯅꯅꯕ ꯅꯪꯅ ꯎꯄꯥꯏ ꯂꯝꯕꯤ ꯑꯗꯨꯇꯪ ꯇꯥꯛꯄꯤꯔꯝꯃꯨꯕ. ꯊꯥꯖꯃꯥꯟꯕꯤ ꯄꯥꯔꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ. ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗ ꯀꯣꯟꯁꯤꯟꯕꯃꯛꯇꯤ ꯀꯣꯟꯁꯤꯜꯂꯝꯗꯦ. ꯊꯥꯖꯃꯥꯟꯕꯤꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯏꯆꯝ ꯆꯝꯕ ꯋꯥꯅ ꯁꯥꯕ ꯕꯥꯁꯤ ꯖꯟꯇ꯭ꯔ ꯑꯃ ꯄꯤꯕꯤꯔꯦ. ꯁꯦꯅꯥꯄꯇꯤꯒꯤ ꯊꯥꯡꯁꯥꯡꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯊꯋꯥꯏ ꯂꯧꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯁꯤ ꯑꯁꯤꯅꯗꯤ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯁꯤꯍꯟꯕ ꯉꯝꯃꯤ. ꯅꯪꯅ ꯑꯁꯦꯡꯕ ꯄꯥꯔꯤ ꯑꯣꯏꯕ ꯄꯥꯝꯂꯕꯗꯤ
ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯏꯁꯩ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯛꯎ. ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯦ. ꯄꯥꯔꯤ, ꯅꯪꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯄꯨꯟꯁꯤ ꯁꯤꯃꯩ ꯂꯩꯕꯤꯔꯕꯗꯤ ꯑꯩ ꯂꯣꯏꯅ ꯉꯝꯒꯅꯤ.